Koki Women Organization for Human Rights ki maikaidagi press condemnation letter mangasi August kitang kun nga mga English nga ni kun nga tholakli press release asida maruina palibu wapum khrana Koki Women Organization for Human Rights KWOHR gi maikaidagi akan mamong na condemn tawri madudi masing hantarakpa lauthorakpa threaten kayama direct benefit transfer DBT discontinuation torakpa amasum atopa relief ki oiba phangamba assistant kayama IDP sing internally displaced person sing su sampo disikta phangakta bisingi matang akan mamong na yaningdi haiba wafam condemn tawri kohorgi maikai digi akan mamong na nungaitaba phungtok loina na haksin na lawduna hairi madudi family member lising taraga mangaga samnigi mapan IDP oina register toramba du IDP family lising ahunga samaga taraga mapan lakhopiri masidana tana makhoigi miyoi masing lising kunmuki lising mari non camp displaced family singi relief su masigi mathakta phangdana leidi hari palliba family singa sisu hokiba megi tang ahum english singa ni ga kunga homdoi thokiba violent aduna maram oiraga makoi displaced oiduna leibani masidana tana non implementation judgment amasum order tang tara mathui June English ngani ga kunga tarukta PIL number 6 of 2026 Honorable High Court of Manipur tholakhiba dusu consent tawi hari kohor gi maike ri akan mamong da government da phongdor liba point khara hairabada ahanbada DBT hanagumna relief assistance hantaram ba amasung withheld da leiba natragana agreeable camp IDP sing discontinue tokiba sing adu athubada Kudakta restoration tawgadabani hari ani suba point da laukthokpa natraga hantanba tawdana agreeable oireba member khudima IDP di family da register tawkiba khudima athubuda hapsingadabani ahum suba point da athubuda haujimak relief assistancing non camp IDP samna hairabada mahaki mari matagi yumda lairiba amasum barada lairiba natragana matam kharagi oina atop mafamda lairiba miyoi singisu relief assistance sing pigadabani haba wafam asini masidana tana mari supa point da solution ama purakting phawba natragana resettlement tawdriba phawbi oina makhatana DBT amasum essential relief sing pigadabani government of Manipur amasum government of India na khudakta lok thawrang lokhat pagaloinana sapmanaba miyeng justice equal treatment amasum humanitarian protection satakhadabani have displaced persons in the wapam Koki Women Organization for Human Rights KWOHR Information and Publicity Department gi thadorakpa sirol sita pali ngasi si assembly business advisory committee assembly aunabagi damak amasung matam lepthokpagi mayam ai meeting tawbani asi business advisory committee da assembly tawagi numisi numit humni khakta 3 days numit 3 days da su amu only koigi question debate tawaya masi 2 days khakta oiba aduna masi leibaki situation sida yamna tenba nifamama oina tawbase masi yaningtaba congress party ki side gi yaning taba Dyson note leading to the P maramdi hawji leiba lebaki situation sida law and order gi adagi leiba NRC before census operation loinana border area da territorial exchange tawba singba then IDP singi rehabilitation ki wafam mayam si how sida khanabagi tanja se yamna tena phangba adi mathakta department mayam singsi khanaba nainaba se masi karmaina numidi di khakta da khanaba loiba ngamgadori bunu aduna maram oirkanda masigi tawde adabagi monga tawbase nuaitaba aduna opposition ki voice disrespect of the Daishins and the disagreement opposition na haibase yabidaba haibase ikai khundabidaba haibase masi democracy gi wan thoklaitaba democracy gi asigumba artha thoktaba amani maramasina masi khoigi democracy si masi danger oiba parliamentary system se masi dadi opposition ki voice haibasi ikai khundab kadabani amasu tabi ragya
masiki discussion debate mayam singsi parjagi leiriba even the cry hojik leiriba niti gi nong makangdana community sing khana chainaba mayam singse khana neinaba se changneba tuna hausi masina ju aroibo oiroba yai aroibo oiraga toba session sidasu mayam sigi leiriba parja singna pamiba mayam sing khana neina haudragadi assembly session kawbagi artha thokte maramasina masigi session ko kawje prajagi voice kai kumnadabani opposition ki voice kai kumnadaba haibasi masi nuaite democracy ki wan thoklektaba adu amani maramaduna masigi business advisory committee ki meeting da congress ki oinadi daisen dot yaning dabagi adu proceeding da tananaba ekoi hairam thank you Manipur ki economy showing aisida flight bara sisu kamai to in congress iba ya basi thi ne honorable governor su ibi ekoi na su isalaga su wari sane adum hengale flight ki ticket si mako ki system sida flight ki ticket si kakna bas mo yi portable changa ga thi bai helege ma manji wa ga tamai dawi so ngasi no ni sida lising amaga samanga ge ma loi handal rabani aduna aikoi gi not only the lifeline economy life kanong ki line ama suni koi national highway 2 si sida damdam sigi senau sinna hana noi taba abadi aki kang kya liner magasu masi सरकार हांगे चप्पा यारे हाइबदा इनकरेज तौरगा चप्पा हुबिरि sei Manipur ki praja section kuding mo boina ngasi lepsari ba mafam masdagi thagar pongdoksari loina na ngarang si bus dagi winger thab si khar thieng around in the morning 8 am da thaga dina torumbadu pung ama khar helaga thai it because Kangkupi ka senapati ka tayo na ba doon yung may thana rin na irang chow na tulog pa dagi passenger sing siyang passenger na nga ibi sargana so ito na thani hay ba doon ithaza ba tambi na kanda pong nipan naging na pong amabok bus manong da ling na pamagang ngarang bus saki masida okay na ina thagat sa ningidi border communities nagagi lusing basing kuki lusing basing ay koy sarkari authorities singa koy honorable MLA ga phamaga loina wari sana ga bus to di noi thingbi ga no irang do kitang atoba bawong na tawraga su bus thingbaduna passenger singa awaba yengbi wa hare kanda border communities leader nagari su kuki su loina ya bir kanda koy sakiba bus halae sri sakado bus su yaw sen gare admai taw narang irang khara leiraga su प्रजा सिंह ज्ञान तरप हौरपगी अदुगी स्टेज अमदी आइना लैरे आइना हेल्थ थमजनिंगे गवर्नमेंट ऑफिशियल सिंह सिक्योरिटी फोर्सेस सिंह बोथ स्टेट एंड सेंट्रल फोर्सेस यामना फजना कोऑर्डिनेशन तौरकांदा इरांगसी लाक्सलपगी आई नुंगाइबदसु से फोंदोकपा यावजरी Chief Minister Y Kem San Union Home Minister na kaurakpadigi ngasi nungthil gi pung 3:05 taba matamda ia Imphal Airport gi Delhi gi damak pai khibani Bino, di tau bitu ya de, meram de ko tungi wakan kanche. Matam mamada, yellow mini hai ga yellow mi do, au ji lau ma pu yung ta. Yellow pura pura mukka. Section mineri ba khungjang sigi manung sanna. Koina Tengnopal district ki ko jaga sigi korau bigi jaga da St. Joseph School sida census training tawbani haiba paw tabadagi ayu angan badagi kham sida leiba ima ben mera pai bising abadi maring uparu assembly ki king president yaroga te member singa loina na kham sida la ga census training kham kham dagi yaw bula piri ba irisa sing asi wakhal tamina matung da haiba jaga sida ki kona appeal lama tawbuga loina na census haibasi yam phabani tawbudabu hojik oiriba lebaki khongjing yosida adom na census training asi yawba taragadi adom se ipurup ijati muthatpada saruk yarabani hai logjagani haibadagi mokhoisi masa na gyan tadana ankhre haijini wafamdi imphal gi mayon lamda mafamda census training bangthok mafamda miyang iho khongjing lakpadagi DC singna cancel tawba adi postpone to mathang tawraga kamai tawna singgi jaga singsidadi yam omna koigi trainee sing kaudana adi official sing kaudana supervisor sing oigadab innovator oigadab singje kaudana yam ingna chingna lemna bangthok pirino haibasi lengak ta hangni hojik ebaki khongjang iho si tapthaba nate
mafam khudingmakta hongnaruba tawdana magi haijaba mongda khungjung iho si kan changsalingai talagasida chingi mafam amada sumaina training tawgani haibasi yamna laibak thibani atungda tahonjaningde loinana nagagi chinau sing sidi punna leminarakanda koina mafam asida hingbangam jabani sumaina koina changbang amdaba jaga singda torpa taragadi koina omdana chaliba tunggi miron kandaba yellow fluk kandabani haiduna chongjariba mayamase masi asau hoi pangkai sukai lalakani masi tokidamna phai training yawba lakpiriba yellow isinjinau sing isa singna kan amtang munna khandabiu tungda lakadab miron kansira nataga nasi aigi tolok kharagi damakta soidanaba aigi thausin thorangduda num chakagi lengang ni pirapa thausil singdudam chatsira haibase masi haijaningi apunba kuki loop singi waiba press release mga su August ki tangkun nga mga English nga ni kun ga taru asida thadorakli press note asida maru oina pallibo wafam khrana civil society organization tenopal district ki makedi akan mamongda taraga mathusuba Indian Reserve Battalion taraga mathusuba IRB Saibom village tenopal district ta sagana na ba honarakli ba si civil society organization tenopal district akan mamong yanndi maramdi hariba sagaduri ba si yamna athriyaudaba local elected representative nat samna harabada honorable MLA concern constituency amasung civil society organization association amasung stakeholder tenopal district ki miyoi singsiga tanaramba leiti asauba asigumba security installation tawgaduri basi praja miyam gidama public concern ga loinana local community land environment administration amasung areas the development lan kitamaktani asigumba yamna maru oiba khongtha ama thangjenba sida proper consultations elected representative natragana civil organization society organization affected community singsiga tanarambalaiti makhata na maru oiba point khara thamlakli madudi normal si halaktri ba phawa mafam asida semga sagetkani tawriba process asi hold tawgadabani hariba sing asida government karigumba thoksadaba taragadi praja miyam gi kholau yaningdaba sing asi government karigumba pangthokdaba taragadi government responsible pujagadabani maram sing asi leibana Manipur gi chief minister concerned minister civil chief secretary director general of police amasum atopa competence authority singsna hariba thaba si sathadringa gi mamoinana haujumak lephogadabani masidana tana sungsoi soidana hariba singba sakadru tawriba sing activity sing asi transparent amasum meaningful consultation process ama mapung phana leitriba phawba pangthokpa yaru hedi Sirol asida tuan khenaba lupsing general secretary Hill Tribal Council More President Koki Sip Association Tenopal District Koki Student Organization Tenopal District Koki Women's Human Right Tenopal District Manipur yauna tuan mukhuye kyamas pirakli atopa paomana ningtokaba numita thoaningdaba thaudokra tafawdu thokraba matungda Cobra CRPF na yumthong khuding sangduna thi humbigi thabak sathakri thaudo sing asi ayu anganmada security forces sing CRPF Cobra unit na yumthong khuding sangduna tafaw liang mai thangnana laiba tafaw koki yauna hariba jaga sing sida search operation sa thakibani combing operation sida police personnel singsu saru yaki hena pawmun makhatan phongdokli pawsna makhatari madudi Cobra personnel singna yumthong khuding sangduna masum jaga sing sida surrounding tawduna question duna operation sa thaki nopi gyoeba CRP personnel singsu yum da sangba dura saru yaba ga loinana mapung oina nupa CRPF singna yumgi mapan thangba singda thibu humbigi thabak sa thaki haina report tawri ningthokaba numita thoaningdaba thawdo ama kanglup ani gi marakta thokibada CRPF personnel amasuma khongna panduna asu open yawkibani adubu hausik phagi oiba pawda makhata na ngasidi ta phau jaga da thoaningdaba thawdok sing thokpagi paw leiti adubu hariba jaga sida ahenba security force kya ma deploy tawduna yengsinbagi thabak sa thari yari amaromdana Manipur gi chief minister Y Khemsan Delhi da kapsingkhri national leader singa agenda khada aruba meeting ma pangthoklaba yari Sursampur District Private School and Colleges Association
CDPSCA gi maikaidagi advisory notice amanga si tang kun manga thani pan English ngani kun ga taruk thadurakli sirol asida palibana shatra singama sum oza gi health interest yenglaga school sing thong temporary launch lagane hari hauji hauji jaga sida oidiba viral flu amasum atopa sandokpiya ba communicable disease na maram oiraga CDPSCA na konsinba member school sing hariba diseases sidigi ngakthona bagi damakta satra sing amasum school community sing thamlakpu wapam amaga loinana CDPSCA da apunba oina student body sing appeal torapusu leide masigi matangda medical officer CMO gasu apunba chamber of faminaduna watana meeting pangthokpa leide masida CMO amasum maki team student body sing district asigi amasum CDPSCA ga apun boina mifam pangthokpani masida hauji health situations gi matang na khana badana tana matokram na ngapthokani amasum satra sing amasum oza sing digi matokram na effective hello heavy gi report su makha ta na khana ki heri observe tobo matam na khangmangam le matudi hairiba laina asi school kharadadi matokram na satra sing amasum staff sing na irai na sandokpa ngam haibatu khangmangam le madubo flu amasum skin related illness asina masigumba sing asi yamna akoina nungsa thingai oiba alarming oiba pot amadi oiba na thri maram sing asi mayam leibana hapta ama haibdi tang kunga taruk thanipan english ngani ge kunga taruk hayeng digi horaga tang kunthra thanipan english ngani ge kunga taruk fawba laisat asidagi ngakthokna pikdamakta suti thadok le hedi Naga People's Organization NPO gi maikaidagi press release amangarang August ki tang kun gamari English ngani ga kun ga taruk thadurakli press release asida palakli wapam krana senapati de leiriba Naga praja singna taphakuki village involved tawduna thon ki ba thawdok sing asi concern tawi thamoi sing noiti hanjin tawrab thawdo amani koki taphaw villager singna makoina khalliba asi kari intention no senapati de nungsi chanana leiriba naha oiraba ahan oiraba senapati gi praja sing sida hanjin target tawriba si nungsi chanana leiriba sida ayat apan piriba sigi wafam panbaga loinana o hangke hanglakli koki village da natragana makhogi locality da thawdo ma hek thokpa matamda senapati de leiriba praja singda blame tawriba target tawriba sikarino haiba wafam panbaga loinana tafau kokina hairibasigi matangda clarification pigadabani haibasini aikhoi da leiba information gi matung inadi paumai nagagi building ama mai tharaki amarom da sapmanana tafau koki village ki yuma masu building ama su mai tharaki hairibasi masakhangdaba khulai pa musing sa thabani building asi mai sak ngegi manungda fire brigade fire extinguish yauna sangakpa matamda mai sagi bis kananabagi sangsilakpa matamda tafokoki villager singna athing apan pikhiba makhogi duty tawbada akaiba pikhiba lei karigumba tafokoki villager na hariba thawdo sida senadi haiba taragari karigidamakta fire brigade ki police personnel sing sangsilakpa matamda makhogi mathau pangthokpada ayat apan piribano masidanatana wahang mathang hangdaraduna tapau koki villager singda kari evidence lebagi naga da blame tawbagi naga amasu koki belong tawba building ani mathang sina mai thagi baduda blame tawribasi kari evidence lebagi habo hangsu hangli maram sing asi leibana Naga People's Organization senapati ki maikaidigi office ki maikaidigi hangli law enforcement agency singna thokriba thawdo sigi matangda yamna kuna monitor tawbaga loinana thijingadabani Madu hairiba sianari bumiyoi singadu masak khangdokpaga loinana logi matungina pifam thokpa serak pinaba makoi identify tawgadabne masung book tawgadabne senapati de leiriba naga praja singna yariba makai thoningdab thawdok singdagi lapthoktuna leibani haujikti khangmangambagi pangal loikhri senapati naga praja singna masing yamlaba khangduna lakpa si aikhogi asonmane haina uroidabane Masidanatana senapati de leiriba praja singda sentiment soknaba mohana asigumba game asi sanaroidabani karigumba makhata na asigumba evil game asi sanaba taragadi tapau koki villager singdasu sabmanana asigumba